Ukhrul da cabinet mifam pangthokre project sing sangakhre urep uyung tamkhre ngasi dagi numit marini mangani gi matungda mobile internet hangdoknaba thaurang tawre CM ngasi chief minister N Biren na siyer lawduna Ukhrul gi DC complex ta state cabinet mifam pangthokibaga loinana tongan tongan ba project kunlom sangakhibaga loinana kaya amana urep uyung tamkhre ngasi chief minister N Biren na Ukhrul da hek thunglabaga Ukhrul gi MLA Ramuiba DC Ukhrul Army gi makok thongba sing amade Ukhrul gi CSO sing na taram na okay tungda Ukhrul DC complex ta cabinet mifam pangthoke adubu mifam aduda kari kari warep lawkhrebage haibade chapchana khangba ngamdre ngasi gi cabinet mifam aduda separate administration taliba kuki minister ani letpau hawkib amade nemsa kibjen saruk yakhide haire amaromda ngasi cabinet mifam loiraba matung lupa crore kunga mapan lak marfudraga humdoirong gi project kunlom sanga khibaga loinana lupa crore nifuga lak marafu henbagi project sing sanabage urep uyung su tamkhe project sing adu sangaba madi urep uyung tamladuna chief minister na hai haujik Ukhrul da khwaidagi maruwaina walibase isingi problem ne aduna tangkhul gi silinau sing da haijaning bade water supply tawgadori basige len gi dispute ki matang da irang macha macha leirabasu CSO sing MLA sing yauna tanaraga settle tawbiyo maduna yamna problem ohenbiga no Achouba lupa crore marfuga nithoige ising pina bagi project ase miyamna yanaraga problem lahendana dam asi saba yahanbiyo loinana mathangda lambi thong asida priority pibaga loinana masisu athubada semjilagani haina phongdokhibaga loinana ngasi aina Ukhrul da phongna lakpa ngamlibase 2017-18 da aina laklaga laukthokhiba thabak sing adu tawramdraga de lakpa ngamloi kaungnabasu ngamloi hairaduna sarkar asina internet thinglibase ngasi dagi numit marini mangani faubasigi manungda hangdoknaba tawre masi hek hangdoklubaga irang saganaba honaba miyoi kaya laitaba natte haujik santi hanjilaklabanina warabasu wana ngasi numit marini mangani da ngaibiyo haina su phongdokhe ngasi chief minister na sangakhiba project sing adude PHED gi water supply scheme mari yas ki makhada saba open gym ama minority affairs ki makhada saba mobet amade DRDA gi women's hostel primary health center ne aduga urebu yung tamkhiba singi manungda Valley Breeze PHSC lainga ke children home sanaba singsu yauri haire naral sainata kuki militant sing nongmai kapsinduna landa silakre ngasi ayuk pung mga minute tara mga rom taba matamda Bisnupur district ki Moirang police ki manungsan na naral saina maning mitay khulda kuki khulai paiba sing nongmai round kaya marum kapsilaktuna landa silakre kuki militant sing nongmai kapsilakliba mafam ase Surasanpur district ki manungsa na laiba laingang khulom dagine adumoy namak nongmay kapsilakpa duda asok apandi amata yawkhide nongmay kapsilakpa gi thokdok asi thokraba matungda ngasi ayuk pung taruk lom taba matamdage ayuk pung 3 minute kuntra phawbada Bisnupur district ki manungsan na Nasawkha ward number 6 ta security force ki apunba team na maduda Bisnupur police commando IRB CRPF amade women police ki apunba team na combing operation sathakhe combing operation asida khulasige yumthong chamag kunlom thiba humbagi thabak sathakhe adumoy namak mipa mipundi yawkhiba laite haire